ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯟꯇꯣꯁ ꯑꯃꯗꯤ ꯁꯟꯇꯣꯁꯀꯤ ꯃꯆꯜꯅꯨꯄꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯟꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯂꯤ ꯑꯍꯥꯟꯕꯒꯤ ꯁꯟꯇꯣꯁꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯛꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯦꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯔꯃꯤ OLA ꯑꯦꯞ ꯑꯁꯤ ꯑꯗꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯃꯇꯝꯗ ₹52 ꯁꯥꯏꯟ ꯑꯞ ꯕꯣꯅꯁ ꯑꯣꯏꯅ ꯐꯪꯕꯤꯒꯅꯤ ꯑꯦꯞ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯃꯤꯑꯣꯏ ꯑꯍꯨꯝꯗ ꯁꯦꯌꯔ ꯇꯧꯗꯨꯅ ₹80, 90 and ₹100ꯁꯨ ꯇꯥꯟꯕꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐ꯭ꯔꯦꯟꯁꯤꯡꯗ ꯁꯦꯌꯔ ꯇꯧꯔꯤꯕ ꯃꯈꯩ ꯁꯦꯜ ꯍꯦꯟꯅ ꯐꯪꯒꯅꯤ ꯑꯦꯞ ꯑꯁꯤꯗ ₹5001ꯒꯤ ꯔꯤꯆꯥꯔꯖ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯃꯊꯪꯗꯅ ꯒꯦꯝ ꯁꯦꯂꯦꯛ ꯇꯧꯒꯗꯕꯅꯤ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯁꯤ ꯁꯦꯂꯦꯛ ꯇꯧꯕꯤꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ₹10 ꯈꯛ ꯊꯥꯕꯤꯗꯨꯅ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤꯗ ꯃꯥꯡꯂꯕꯁꯨ ꯑꯗꯣꯝꯅ ꯑꯃꯨꯛ ꯍꯟꯅ ₹50 ꯊꯥꯕꯤꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤꯗ ꯑꯗꯣꯝꯅ ꯑꯃꯨꯛ ꯃꯥꯡꯕ ꯇꯥꯔꯕꯁꯨ ₹70 ꯑꯃꯨꯛ ꯊꯥꯗꯨꯅ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯋꯤꯟ ꯇꯧꯕ ꯉꯝꯂꯒꯅꯤ ꯑꯗꯣꯝꯅ ꯍꯦꯛ ꯀꯥꯔꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯣꯐꯤꯠꯀ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯁꯨ ꯌꯥꯔꯤ ꯅꯍꯥꯛꯀꯤ ꯑꯦꯃꯥꯎꯟ ꯑꯗꯨ ꯍꯥꯞꯇꯨꯅ ꯏꯔꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯄꯦꯇꯤꯑꯦꯝ ꯑꯃꯁꯨꯡ UPIꯒꯤ ꯃꯇꯦꯡꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯑꯦꯞ ꯑꯁꯤꯒꯤ ꯗꯥꯎꯟꯂꯣꯗ ꯂꯤꯡ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯂꯦꯠꯁ ꯄ꯭ꯂꯦ ꯔꯃꯤ OLA ꯑꯩꯒꯤ ꯃꯤꯡ ꯁꯟꯇꯣꯁ ꯁꯦꯞꯇꯦꯝꯕꯔ ꯊꯥꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯃꯅ ꯑꯩꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯆꯠꯅꯕ ꯍꯥꯏꯕꯤꯔꯛꯈꯤ ꯑꯩꯁꯨ ꯃꯗꯨꯅ ꯈꯔ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯆꯠꯈꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯗ꯭ꯌꯨꯇꯤ ꯍꯧꯕꯒꯤ ꯅꯨꯃꯤꯠꯅꯤ ꯔꯨꯝꯗ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ 5 ꯂꯩꯃꯤꯟꯅꯩ ꯃꯈꯣꯏ ꯃꯔꯤꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯕꯤꯔꯛꯂꯝꯃꯤ ꯕꯣꯕꯣ ꯁꯕꯥ ꯔꯟꯖꯤꯠ ꯕꯤꯔ ꯃꯈꯣꯏ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯑꯍꯨꯝꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯣꯊꯥꯈ꯭ꯔꯦ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯆꯠꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯠꯇ ꯇꯥꯕ ꯑꯣꯏꯕꯅꯤꯅ ꯗ꯭ꯌꯨꯇꯤꯁꯨ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯋꯥꯏ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡ ꯗ꯭ꯌꯨꯇꯤ ꯆꯦꯟꯖ ꯇꯧꯈꯤ ꯑꯩꯁꯨ ꯅꯥꯏꯠꯇ ꯇꯥꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯍꯪꯂꯨꯕꯗ ꯃꯣꯛ ꯂꯩꯕ ꯑꯗꯨꯗ ꯗ꯭ꯌꯨꯇꯤꯅꯤ ꯍꯞꯇꯥ ꯐꯥꯔꯒ ꯑꯃꯒ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯍꯧꯏ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯅꯗꯤ ꯍꯧꯈꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯎꯏꯒꯦ ꯈꯟꯕꯅꯤ ꯎꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯊꯦꯡꯗꯤ ꯑꯗꯨꯃꯛ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ ꯃꯣꯛ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗ꯭ꯌꯨꯇꯤ ꯍꯧꯔꯤ ꯑꯩꯅ ꯈꯔꯒ ꯀꯤꯒꯟꯕꯒ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯉꯛꯄꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯞꯄꯤ ꯅꯤꯄꯥ ꯑꯃꯅ ꯊꯦꯝꯕꯤꯔꯤ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯑꯩꯁꯨ ꯃꯗꯨ ꯇꯥꯔꯨꯕꯗ ꯏꯁꯥꯁꯤ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯟ ꯇꯧꯕ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯝ ꯀ꯭ꯂꯥꯛ ꯑꯁꯦ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯕꯦ ꯏꯕꯥꯅꯤꯕꯨ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯄꯤꯒꯗꯕꯅꯣ ꯂꯧꯕꯁꯨ ꯂꯥꯛꯄꯤꯗ꯭ꯔꯤ ꯏꯕꯥꯅꯤꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯦ ꯑꯩꯁꯨ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯗ꯭ꯌꯨꯇꯤ ꯍꯧꯔꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯈꯔ ꯉꯟꯅ ꯎꯏꯔꯨꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯇꯨꯝꯃꯨꯗꯕꯒꯤꯔ ꯈꯪꯗꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ 1:30ꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯍꯧꯔꯤ ꯕꯦꯔꯦꯟꯗꯥꯗ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯑꯁꯨꯝ ꯇꯥꯔꯛꯂꯝꯃꯤ ꯇꯝꯅꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯄꯅꯤꯅ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯔꯨꯞ ꯁꯣꯕꯥꯗ ꯍꯥꯏꯈ꯭ꯔꯦ ꯃꯔꯨꯞꯅ ꯚꯥꯏ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯅꯤ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯚꯥꯏꯅ ꯈꯔ ꯀꯤꯒꯟꯗꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯒꯅꯨꯗ ꯀꯔꯤꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯃꯣꯛ ꯍꯥꯏꯕꯁꯤꯗꯕꯨ ꯃꯤ ꯑꯁꯤꯕ ꯊꯝꯐꯝꯅꯤ ꯃꯗꯨꯅ ꯈꯔꯗꯤ ꯇꯝꯅꯕ ꯇꯥꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯑꯁꯤꯕ ꯃꯌꯥꯝ ꯊꯝꯕꯗꯨꯗ ꯚꯥꯏꯅ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯤꯟꯕꯒꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅꯤꯅ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯤ ꯑꯩꯒꯤ ꯏꯇꯥꯎ ꯕꯣꯕꯣꯗꯨ ꯆꯪꯂꯛꯄꯗꯣ ꯑꯩꯅ ꯎꯍꯧꯗ꯭ꯔꯤ ड्यूटी चलदोइरा हंगलपदा आई खंप्रे खंग बाई बोबोना कइनो बाई नंगो हप्ता फाद्रिङैदा चलगे हाइरिब्रो ममांगदसु मयाम अमा सेनख्रबनि हाइरगा नोगलक्लम
ꯑꯗꯨꯕꯨ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯦ ꯚꯥꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯕꯣꯕꯣꯅ ꯍꯣꯏ ꯍꯣꯏ ꯀꯤꯔꯕꯗꯤ ꯀꯧꯔꯛꯎ ꯇꯝꯅꯔꯛꯀꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯁꯧꯔꯥꯡꯅꯔꯒ ꯊꯣꯔꯛꯂꯝꯃꯤ ꯗ꯭ꯌꯨꯇꯤ ꯍꯧꯔꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯔꯨꯝꯗ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯁꯤꯜꯂꯒ ꯌꯨꯝ ꯆꯠꯄꯒꯤ ꯊꯣꯔꯛꯂꯝꯃꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯤ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯝꯊꯖꯔꯛꯂꯒꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯅꯦ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯏꯅꯦ ꯑꯗꯨ ꯀꯟꯕ ꯉꯝꯅꯤ ꯊꯥꯖꯗꯤ ꯍꯥꯏꯔꯛꯂꯝꯃꯤ ꯗꯣꯛꯇꯔꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯍꯥꯏꯔꯛꯏ ꯆꯈꯥꯎꯁꯨ ꯃꯆꯦꯠ ꯑꯃ ꯍꯣꯔꯝꯂꯤ ꯀꯤꯗꯅꯤ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯔꯩꯕ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅꯔꯤ ꯅꯣꯡꯉꯥꯟꯕꯒꯤ ꯏꯅꯦꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯆꯈꯥꯎ ꯃꯦꯜꯂꯕ ꯃꯇꯨꯡ 15 ꯗꯦꯖ ICUꯗ ꯂꯩꯕ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ 16 ꯗꯦꯖꯇ ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯈꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯡꯏ ꯇꯨꯝꯃꯛꯇꯕ ꯀꯣꯏꯕꯅꯤꯅ ꯑꯩꯁꯨ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯏꯅꯥꯎ ꯑꯃꯁꯨ ꯃꯃꯥ ꯁꯪꯗꯨꯅ ꯂꯩ ꯃꯃꯥꯅ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯝꯂꯤ ꯑꯩꯁꯨ ꯃꯩ ꯉꯥꯟꯕꯅꯤꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯌꯥꯝꯅ ꯏꯪꯁꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯐꯣꯟ ꯄꯥꯏꯗꯨꯅ ꯂꯩ ꯑꯗꯨꯗ ꯇ꯭ꯔꯣꯂꯤ ꯏꯟꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯀꯅꯥ ꯄꯨꯁꯤꯜꯂꯛꯂꯤꯕ ꯖꯥꯠꯅꯣ ꯌꯦꯡꯕ ꯊꯣꯛꯂꯨꯕꯅꯤ ꯊꯣꯡ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯆꯪꯂꯒ ꯐꯝꯃꯤ ꯏꯅꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯏꯅꯥꯎꯗ ꯏꯅꯥꯎ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯁꯪꯉꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯥꯁꯨ ꯍꯣꯏꯗꯤ ꯍꯥꯏ ꯑꯩꯅ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯍꯩ ꯑꯆꯥꯔ ꯈꯔ ꯂꯩꯔꯒ ꯊꯝꯃꯝꯃꯤ ꯏꯅꯥꯎꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ ꯏꯅꯝꯃ ꯑꯆꯥꯔꯁꯤ ꯀꯅꯥꯒꯤꯅꯣ ꯑꯩꯅ ꯍꯥꯏ ꯇꯨꯡꯒꯟꯕꯤ ꯅꯪꯒꯤ ꯂꯧꯕꯤꯔꯛꯂꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯑꯩ ꯇꯨꯝꯗꯧꯔꯤꯕꯅꯤ ꯅꯪꯅ ꯁꯪꯒꯗꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯏꯅꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯥꯁꯨ ꯑꯆꯥꯔ ꯑꯗꯨ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯃꯇꯨꯡ ꯇꯣꯏꯂꯦꯠ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯏ ꯑꯩꯁꯨ ꯃꯤꯠ ꯑꯁꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯐꯣꯟꯗ ꯌꯦꯡꯂꯨꯕꯅꯤ ꯄꯨꯡ 2 ꯈꯛꯇ ꯇꯥꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯃꯥꯁꯨ ꯇꯣꯏꯂꯦꯠꯇ ꯆꯠꯂꯨꯕꯅꯤ ꯊꯣꯛꯂꯛꯄꯅꯤ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯧꯗꯣꯔꯛꯄꯅꯤ ꯍꯥꯏ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅꯤꯅ ꯈꯪꯍꯧꯗꯦ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯣꯡꯁꯨ ꯉꯟꯊꯣꯔꯛꯂꯤ ꯋꯥꯔꯗꯇ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯥꯕꯁꯤ ꯌꯨꯝꯗ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯏꯅꯦꯁꯨ ꯌꯨꯝꯗ ꯁꯦꯕꯥ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯑꯗꯨꯕꯨ ꯀꯤꯗꯅꯤ ꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ ꯊꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯗꯨꯅ ꯏꯅꯦꯁꯨ ꯊꯥ 3ꯃꯨꯛ ꯂꯩꯔꯝꯂꯒ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯑꯩꯒꯤ ꯃꯤꯡ ꯆꯥꯎꯕ ꯍꯦꯃꯥꯝ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯍꯥꯏꯖꯔꯔꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯤꯟ ꯅꯝꯖꯔꯒꯦ ꯑꯁꯦꯡꯕꯗ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯁꯦꯡꯕ ꯍꯥꯏꯔꯨ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯆꯩ ꯊꯥꯡꯕꯤꯔꯛꯄ ꯌꯥꯏ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯍꯧꯖꯔꯛꯂꯒꯦ ꯉꯁꯤꯗꯒꯤ ꯆꯍꯤ 1.5ꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ 2ꯒ ꯂꯩꯃꯤꯟꯅꯩ ꯑꯉꯥꯡ ꯑꯅꯤꯃꯛꯇꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯨ ꯉꯟꯅ ꯀꯥꯏꯅꯈꯤ ꯏꯃꯥ ꯕꯕꯥꯗꯨ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯨꯕ ꯅꯨꯄꯤ ꯑꯃꯗꯤ ꯌꯥꯕꯤꯔꯛꯈꯤꯗꯦ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯥꯕꯗ ꯍꯨ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯃꯛꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯁꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯆꯥꯎꯅ ꯕꯤꯜꯗꯤꯡ ꯑꯣꯏꯅ ꯁꯥꯔꯒ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯜ ꯀꯌꯥꯁꯨ ꯆꯠꯊꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯧ ꯑꯣꯏ ꯂꯝꯄꯥꯛ ꯑꯣꯏ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯈꯤꯕꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯃꯤ ꯄꯣꯠꯂꯣꯏꯐꯝꯁꯨ ꯂꯩꯕꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯧ ꯑꯁꯤ ꯁꯦꯟꯌꯥꯝ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤꯕꯅꯤ ꯍꯦꯛ ꯌꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯂꯩꯔꯤꯕꯗꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯦꯟꯁꯤꯟꯈ꯭ꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯁꯥꯈꯤꯕ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯑꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯊꯥꯗꯔꯒ ꯃꯃꯥ ꯃꯄꯥꯅ ꯇꯝꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯀꯥꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏ ꯃꯊꯪ ꯇꯣꯡꯂꯛꯏ ꯍꯥꯏꯕ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯇꯠꯇꯅ ꯇꯥꯏ ꯑꯗꯨꯃꯛ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗꯃꯥꯁꯇꯔ ꯑꯣꯏꯕꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯆꯪꯐꯝ ꯑꯗꯣꯝꯗ ꯁꯥꯔꯒꯁꯨ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯩ ꯌꯥꯟꯗꯦ ꯑꯗꯨ ꯃꯈꯣꯏꯁꯨ ꯁꯦꯜ ꯇꯥꯅꯤꯡꯕ ꯀꯧꯕꯩꯔ ꯈꯪꯗꯦ
ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕꯁꯤꯅ ꯑꯣꯠꯄ ꯅꯩꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯒꯤ ꯃꯁꯥ ꯑꯁꯤ ꯂꯩꯃꯥꯡꯅ ꯑꯃꯨꯛ ꯌꯦꯠꯂ ꯈꯪꯂꯕꯁꯨ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯈꯟꯗꯅ ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯗꯨꯃꯛ ꯇꯝꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯖꯔꯕꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯃꯨꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯄꯦꯔꯦꯟꯁꯁꯤꯡ ꯃꯔꯛꯇ ꯂꯥꯛꯄ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯣꯛꯇꯦ ꯍꯦꯛ ꯑꯁꯦꯡꯕ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯨꯕ ꯇꯧꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃ ꯇꯥꯈꯤ ꯑꯩꯅ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯅꯤ ꯑꯩ ꯑꯁꯤ ꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯑꯩ ꯊꯟꯗ ꯅꯨꯃꯤꯠ ꯑꯗꯣ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯃꯗꯨꯗ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯕ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯇꯥꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯍꯜꯂꯛꯄꯅꯤ ꯑꯩꯁꯦ ꯏꯁꯥꯗ ꯈꯔ ꯑꯃꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯩꯈꯣꯏ ꯈꯨꯜꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒ ꯂꯣꯟꯅꯔꯤꯕꯗꯣ ꯌꯥꯝꯅ ꯇꯥꯡꯈꯤꯕꯁꯨ ꯅꯠꯇꯦ ꯃꯔꯛ ꯑꯗꯨꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯀꯤꯔꯨꯕ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯇꯨ ꯁꯨꯡꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯆꯤꯜ ꯑꯁꯤꯗ ꯏꯁꯩ ꯉꯪꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯃꯄꯥ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯏꯕꯤꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯁꯝ ꯑꯗꯨꯅ ꯍꯦꯛ ꯅꯤꯡꯒꯣꯡ ꯌꯧꯉꯩ ꯁꯥꯡꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯐꯔ ꯍꯥꯏꯗꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯄꯥꯏꯔꯒ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯑꯉꯥꯎ ꯐꯩ ꯑꯃꯒꯨꯝ ꯐꯟ ꯆꯣꯡꯉꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯑꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯤꯕꯗꯨꯅ ꯂꯥꯏꯊꯣꯛ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯑꯃꯥꯏꯕꯤ ꯅꯦꯛꯂꯒ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕꯗꯣ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯥꯏꯀꯜ ꯊꯧꯅ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯨꯝꯂꯕꯁꯤ ꯑꯣꯛꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯑꯍꯜꯁꯤꯡꯅ ꯍꯣꯏꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯣꯏꯗ ꯍꯦꯛꯇꯃꯛ ꯊꯧꯁꯤꯜꯂꯒꯦ ꯁꯥꯏꯀꯜ ꯑꯗꯨ ꯑꯩ ꯄꯔꯞ ꯊꯧꯏ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯂꯨꯔꯦ ꯑꯗꯣ ꯃꯍꯥꯛꯁꯨ ꯐꯟ ꯆꯣꯡꯂꯒ ꯃꯁꯤꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯃꯥꯟꯕ ꯑꯔꯤꯕ ꯋꯥ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯩꯁꯟꯐꯝ ꯑꯗꯣꯝꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯪꯂꯩ ꯂꯩꯔꯒ ꯍꯦꯛꯇꯃꯛ ꯊꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯥꯡ ꯆꯕꯨꯛ ꯑꯁꯤꯗ ꯍꯧꯖꯤꯛꯇꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥꯜ ꯑꯗꯨꯗ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯂꯒ ꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯣꯡꯐꯟꯅ ꯂꯩꯔꯝꯕꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ ꯑꯩ ꯈꯪꯍꯧꯗꯅ ꯁꯥꯏꯀꯜ ꯑꯁꯤ ꯒꯨꯂꯥꯏꯗꯨ ꯈꯪꯇꯦꯛ ꯊꯦꯛꯆꯟꯕꯗꯨꯗ ꯈꯨꯠ ꯑꯁꯤꯅ ꯐꯥꯕ ꯉꯝꯍꯧꯗꯕꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯗꯨꯗ ꯌꯨꯡꯁꯜꯂꯤ ꯑꯩ ꯏꯁꯥꯁꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏ ꯂꯩꯈꯠꯂꯒ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇꯗ ꯂꯩꯔꯝꯕꯗꯨꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯟꯊꯕ ꯇꯧꯗꯦ ꯁꯥꯏꯀꯜ ꯑꯗꯨ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯜꯂꯒ ꯂꯥꯛꯏ ꯈꯣꯡ ꯈꯨꯠ ꯑꯁꯤ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯕꯅꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯑꯩꯅ ꯊꯕꯛ ꯁꯨꯕꯗ ꯁꯦꯠꯂꯨꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯑꯗꯨꯃꯛ ꯆꯪꯏ ꯑꯩꯒꯤ ꯆꯤꯜꯗ ꯁꯣꯝꯅ ꯁꯣꯜꯂꯤ ꯀꯤꯔꯞ ꯇꯧꯅ ꯀꯤꯔꯕ ꯁꯥꯔꯗꯨꯅ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯑꯩ ꯑꯁꯤ ꯉꯁꯤ ꯍꯤꯗꯥꯛꯀ ꯈꯔ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯧꯔꯤꯕꯁꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯁꯩꯗꯣ ꯉꯪꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯆꯤꯟꯐꯥ ꯐꯥꯕ ꯏꯁꯩ ꯑꯃꯈꯛ ꯁꯨꯔ ꯇꯥꯕꯣꯏ ꯇꯧꯔꯒ ꯉꯪꯉꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯀꯤꯕꯅ ꯅꯤꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯀꯤꯕꯁꯤ ꯎꯠꯊꯣꯛꯂꯨꯔꯕꯗꯤ ꯍꯦꯟꯖꯜꯂꯛꯂꯒꯅꯤ ꯈꯪꯗꯅ ꯑꯩ ꯑꯗꯣ ꯆꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯏꯜꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯏꯀꯜ ꯑꯁꯤ ꯏꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯏꯔꯨꯝ ꯊꯥꯕꯒꯨꯝ ꯅꯨꯡ ꯑꯃꯅ ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜ ꯑꯁꯤꯗ ꯐꯥꯎꯔꯛꯂꯝꯃꯤ ꯈꯨꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯕ ꯎꯗꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯃꯨꯛꯀꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯂꯨꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯅꯤꯡꯒꯤ ꯆꯀꯥ ꯑꯁꯤ ꯏꯟꯕꯗ ꯆꯠꯇꯕꯒꯨꯝ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧ ꯑꯩꯅ ꯈꯨꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯁꯥꯏꯀꯜꯒꯤ ꯆꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯔꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯏꯁꯥꯡ ꯁꯪꯕ ꯂꯤꯜ ꯑꯃꯅ ꯃꯀꯣꯟ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ ꯃꯗꯨꯕꯨ ꯎꯕꯗ ꯈꯪꯉꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤ ꯃꯩꯉꯥꯜ ꯊꯥꯟꯕꯅꯤꯅ ꯏꯉꯥꯟꯅꯅ ꯑꯗꯨꯃꯛ ꯎꯏ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯁꯥꯡꯉꯤꯅꯤ ꯃꯁꯤꯕꯨ ꯇꯥꯡꯂꯩ ꯍꯥꯏꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯣꯡꯕꯥꯜꯁꯤꯗ ꯂꯣꯡꯁꯤꯜꯂꯨꯕꯗꯒꯤ ꯍꯦꯛꯇ ꯌꯦꯛꯂꯤꯕ ꯖꯥꯠꯂꯥ ꯑꯩ ꯁꯥꯏꯀꯜꯁꯦ ꯍꯌꯦꯡ ꯂꯧꯁꯤꯜꯂꯒꯦ ꯃꯁꯤꯗꯤ ꯏꯟꯊꯔꯒ ꯊꯝꯂꯝꯂꯒꯦ ꯑꯩ ꯁꯥꯏꯀꯜ ꯑꯗꯨ ꯍꯥꯏꯐꯦꯠꯇꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯏꯟꯊꯔꯒ ꯊꯝꯃꯤ ꯑꯩꯅ ꯂꯤꯜ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯔꯝꯅ ꯂꯧꯊꯣꯛꯂꯨꯒꯅꯤ ꯏꯁꯥꯁꯤꯗ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩ ꯍꯟꯅ ꯌꯦꯡꯗꯦ ꯇꯨꯡ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯂꯥꯛꯇꯅ ꯀꯧꯏ ꯃꯍꯥꯛꯁꯨ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ
ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯅꯪꯕꯨ ꯉꯥꯏꯕꯗ ꯁꯤꯒꯗꯧꯔꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤꯅꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯃꯍꯥꯛ ꯐꯕꯅꯤ ꯅꯪ ꯍꯦꯛ ꯌꯥꯎꯗꯕꯗ ꯆꯥꯛ ꯆꯥꯅꯤꯡꯗꯤ ꯍꯦꯛꯇꯃꯛ ꯍꯥꯏ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯨꯄꯤ ꯑꯩ ꯉꯁꯤꯁꯦ ꯊꯕꯛ ꯃꯐꯝꯗ ꯍꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯁꯥꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯗꯨꯗ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ ꯁꯥꯎꯔꯒꯅꯨꯁꯤ ꯑꯩ ꯁꯥꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯇꯩꯔꯤꯕꯁꯤ ꯅꯪꯕꯨ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯁꯥꯏ ꯁꯣꯛꯀꯠꯍꯧꯕ ꯏꯁꯤꯡꯒ ꯂꯩꯇꯕ꯭ꯔꯣ ꯏꯁꯥꯁꯤ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯈꯤ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯇꯨꯡ ꯑꯁꯣꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯎꯔꯕꯖꯥꯠꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯍꯥꯛꯅ ꯉꯜꯂꯤꯉꯩꯗ ꯈꯣꯡꯉꯥꯃꯨꯜ ꯑꯣꯏꯅ ꯁꯣꯛꯍꯧꯕ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯈꯣꯡꯈꯨꯠ ꯑꯁꯤ ꯁꯥꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯃꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯕ ꯑꯍꯜ ꯂꯃꯟꯒ ꯌꯥꯝꯅ ꯄꯨꯟꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯗꯕꯅꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯨꯔꯒ ꯑꯩꯁꯨ ꯈꯣꯡꯈꯨꯠ ꯂꯩꯈꯣꯝ ꯇꯩꯔꯤꯕ ꯐꯤꯔꯣꯜ ꯇꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯥꯝꯊꯣꯛꯂꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯗꯨꯃꯛ ꯐꯝꯃꯤ ꯃꯁꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩ ꯑꯁꯤ ꯂꯣꯏꯔꯦ ꯏꯄꯨꯔꯣꯏꯕꯁꯤ ꯁꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯁꯣꯟꯕ ꯑꯣꯏꯔꯝꯂꯤ ꯑꯗꯨ ꯐꯥꯎ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯁꯨ ꯈꯣꯡ ꯈꯨꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯉꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯨꯡ ꯑꯗꯣꯝꯗ ꯏꯟꯅꯔꯛꯂꯝꯃꯤ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯐꯤ ꯅꯔꯣꯜꯗꯣ ꯂꯣꯏꯅꯃꯛ ꯁꯣꯜꯂꯁꯤ ꯈꯨꯗꯩ ꯑꯁꯤ ꯍꯣꯡꯗꯣꯛꯂꯣ ꯏꯔꯨꯗꯤ ꯏꯔꯨꯖꯕꯤꯔꯣꯅꯨ ꯉꯁꯤꯗꯤ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯂꯕꯗꯤ ꯌꯥꯔꯤ ꯆꯥꯛꯁꯨ ꯆꯥꯔꯛꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯣꯊꯥꯕꯤꯔꯣ ꯆꯠꯂꯣ ꯍꯌꯦꯡꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯔꯨꯕ ꯑꯃꯈꯛ ꯂꯩ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯏꯁꯥꯁꯤ ꯑꯗꯨꯃꯛ ꯃꯔꯝ ꯏꯆꯥ ꯆꯥꯔꯈꯩ ꯊꯛ ꯊꯛ ꯅꯤꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯏ ꯏꯪꯗꯝ ꯂꯩꯍꯧ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯩꯖꯨꯞ ꯑꯗꯨ ꯂꯨꯝꯅ ꯁꯨꯞꯄꯒ ꯇꯨꯝꯃꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪꯕꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯝꯗꯦ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯂꯩ ꯏꯆꯥ ꯅꯨꯄꯤ ꯑꯄꯤꯛꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯆꯪꯉꯛꯑꯒ ꯃꯃꯥꯗꯤ ꯅꯤꯡꯉꯥꯏꯕ ꯇꯧꯔꯤ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯁꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯕꯕꯥꯒ ꯇꯨꯝꯃꯤꯟꯅꯔꯣ ꯏꯃꯥꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯨꯝꯈꯤ ꯇꯨꯝꯂꯝꯗꯥꯏꯒꯤ ꯂꯥꯏꯗꯨꯛ ꯊꯥꯔꯝꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯒꯤ ꯏꯁꯥ ꯑꯁꯤ ꯈꯪꯅꯝ ꯅꯝꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯖꯥꯠꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯑꯗꯨꯃꯛ ꯇꯥꯏ ꯑꯌꯨꯛ ꯑꯗꯨꯗ ꯑꯩꯁꯦ ꯁꯨꯔꯟ ꯐꯔꯛ ꯄꯨꯡꯂꯣꯟꯗ ꯂꯣꯟꯗꯅ ꯏꯁꯥ ꯆꯤꯟ ꯈꯥ ꯀꯥꯏꯁꯦ ꯐꯩꯗꯦꯛꯇꯅ ꯃꯤꯠꯀꯥꯁꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯧꯗꯣꯡ ꯑꯣꯟꯈꯠꯇꯅ ꯈꯣꯡ ꯅꯥꯝꯃꯒ ꯆꯤꯡꯗꯅ ꯍꯦꯛꯇꯃꯛ ꯇꯧꯔꯕꯖꯥꯠꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯕ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯃꯁꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯥꯝꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯒ ꯃꯄꯥꯝꯒꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯇ ꯇꯥꯟꯅꯔꯒ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯍꯟꯈꯤ ꯑꯃꯥꯏꯕꯗꯨꯅ ꯑꯩꯁꯦ ꯐꯖꯅ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯇꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯥꯏꯗꯣꯛꯄꯤꯔꯕ ꯃꯇꯨꯡ ꯑꯩꯁꯤ ꯀꯣꯟꯅ ꯊꯪꯗ ꯋꯥꯈꯜ ꯇꯥꯔꯛꯄꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨ ꯏꯃꯥꯡ ꯑꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯏꯀꯨꯕꯣꯛ ꯑꯃꯗꯤ ꯏꯅꯦꯝꯕꯣꯛ ꯑꯗꯨꯁꯨ ꯃꯁꯤ ꯑꯃꯗ ꯐꯛ ꯊꯥꯔꯒ ꯐꯝꯃꯒ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜꯕꯨ ꯈꯔ ꯇꯥꯔꯕ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯀꯅꯥ ꯑꯣꯏꯔꯕ ꯅꯪ ꯍꯣꯔꯦꯜ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯣ ꯅꯪ ꯁꯤꯌꯣꯟꯊꯣꯛꯄꯅꯤ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯊꯦꯡꯅꯔꯛꯏ ꯑꯩꯉꯣꯟꯗ ꯆꯤꯊꯗꯅ ꯍꯥꯏꯌꯨ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛ ꯍꯥꯏ ꯑꯃꯥꯏꯕꯗꯨꯅ ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯅꯤ ꯂꯥꯏ ꯑꯃꯈꯛ ꯂꯩꯅꯤ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕꯗ ꯊꯣꯡꯒꯥꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯅꯕꯗ ꯁ꯭ꯀꯨꯜ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯂꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯩ ꯃꯔꯥ ꯇꯧꯈ꯭ꯔꯕ ꯀꯟꯈ꯭ꯔꯕ ꯂꯥꯏ ꯑꯃꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯑꯩꯅ ꯈꯪꯗꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯅ ꯈꯪꯂꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯃ ꯊꯦꯡꯗ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯅꯗꯤ ꯂꯥꯛꯀꯅꯨꯀꯣ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯕꯁꯨ ꯍꯜꯂꯛꯀꯗꯕꯅꯤ ꯅꯨꯃꯤꯠ ꯑꯃ ꯌꯨꯝ ꯆꯪꯗ꯭ꯔꯤꯕ ꯀꯥꯟꯗ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯃꯥꯏꯕꯗꯨꯒꯤ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯒ ꯑꯃꯥꯏꯕꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯊꯦꯡꯗ ꯂꯥꯛꯈꯤꯗꯦ ꯑꯩꯒꯤ ꯏꯁꯥ ꯈꯣꯡ ꯅꯥꯝꯃ ꯆꯤꯡꯕꯗꯨꯗꯤ ꯅꯨꯃꯤꯠ 4-5 ꯑꯗꯨꯃꯛ ꯆꯤꯡꯉꯒ ꯂꯩꯈꯤ ꯆꯤꯟ ꯄꯩꯊꯦꯛꯄꯗꯨꯗꯤ ꯅꯣꯡꯃꯗꯨꯗ ꯑꯗꯨꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯗꯒꯤ ꯈꯪꯗꯦ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯣ ꯃꯗꯨ ꯂꯥꯏꯁꯪ ꯑꯗꯨ ꯁꯤꯗꯣꯛꯂꯒ ꯐꯖꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯒ ꯆꯥꯎꯅ ꯂꯥꯏꯁꯪ ꯑꯃꯈꯛ ꯁꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗ ꯂꯥꯏ ꯇꯣꯡꯕ ꯂꯥꯏ ꯀꯥꯏꯗꯣꯡꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ
ꯑꯩꯅ ꯉꯁꯤ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯀꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯤ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ